मनपुरी रोड खुदिमक कोई मी मना मिसक मना नत्र एनी कम्युनिटी ना फ्री मूवमेंट तौबदा कोई हालगनी अदुदा अयन अपन पिरपदु यामना स्ट्रिक्ट ओइबा एक्शन लपकनी अदर मैम इदना कोई मनपुरी लेरिबा रोड खुदिमसी चटपियु ना हारकपदुगी मतुंगिना कोई सी नहानदगी खनरबा मतुंगदा कोई तोंगान तोंगान लेरिबा डिस्ट्रिक्ट सिंग कोई दुगुंबा इंडियन आर्मी ना बम्फर जोन का गायना थनबा कोई लबी सिंग हुनसिंग हारिबा मफम सिंग सिदा कोइना हांजी की पाउजेल पुबा दुगुंबा खोंचत अमा मनपुर मियाम लोइनाना कोई चतना बना कोई सिजबा ननबगी दमक कोई रेंज तौजबनी उदा कोइना मरक सिदा तोंगान तोंगान बा अखोइना चलुगदबा थुगदबा मफम दुकी कोई चिनाउ दिंदा कोइना कॉन्टेक्ट तौबनी खरा मना ꯐꯖꯅ ꯇꯧꯕꯤꯔꯛꯄ ꯈꯔ ꯑꯃꯅ ꯈꯟꯅꯈꯤꯒꯦ ꯍꯥꯏꯔꯒ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯐꯝꯗꯨ ꯆꯞ ꯆꯥꯅ ꯍꯧꯖꯤꯛꯁꯤ ꯑꯗꯨꯗ ꯍꯥꯟꯅ ꯆꯠꯀꯅꯤ ꯑꯗꯨꯗ ꯍꯥꯟꯅ ꯆꯠꯀꯅꯤ ꯑꯗꯨꯅ ꯂꯦꯞꯄ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯈꯟꯅꯕꯅꯦ ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯈꯔ ꯊꯦꯡꯉꯒꯗꯤ ꯃꯁꯤꯒꯤ ꯄꯥꯎꯗꯨꯃ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯀꯟꯐꯥꯔꯝ ꯇꯧꯔꯅꯤ ꯍꯥꯏꯕꯗꯨꯃ ꯊꯝꯖꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯛꯏꯕ ꯑꯁꯤ ꯁꯥꯍꯅ ꯄꯤꯔꯤꯕ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 9 ꯑꯁꯦ ꯁꯤ ꯅꯨꯃꯤꯠꯇꯒꯤ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯕꯝꯐꯔ ꯖꯣꯟ ꯑꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯃꯤꯅꯁꯨ ꯏꯝꯐꯥꯜ ꯇꯥꯅ ꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯃꯐꯝꯁꯤꯡꯗꯨꯗ ꯑꯩꯈꯣꯏꯅ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜꯁꯤ ꯄꯨꯔꯒ ꯇꯥꯔꯤꯛ 9ꯗꯒꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯈꯣꯡꯆꯠ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯠꯆꯔꯒꯅꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤ ꯃꯔꯨꯑꯣꯏꯅ ꯇꯝꯄꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡ ꯆꯪꯕ ꯉꯝꯗꯕ ꯂꯩꯔꯤꯕ ꯈꯨꯟꯗꯨꯒꯤ ꯃꯤꯅꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯄ ꯉꯝꯗꯕ ꯃꯐꯝꯁꯤꯡꯗꯨ ꯆꯠꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯃꯇꯝ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯑꯕ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯇꯪꯗꯨ ꯂꯩꯇꯥꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯚꯥꯔꯠ ꯂꯩꯉꯥꯛꯀ ꯑꯃꯨꯛ ꯍꯦꯟꯅ ꯆꯦꯠꯁꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝꯁꯤꯡ ꯄꯨꯈꯠꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯑꯩꯈꯣꯏ ꯂꯧꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯑꯍꯥꯟꯕꯗ ꯂꯧꯖꯕꯅꯤ ꯁꯦꯝꯖꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯠꯆꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯁꯣꯝꯅ ꯈꯛꯇꯪꯒꯤ ꯁꯥꯟꯇꯤꯒꯤ ꯈꯣꯡꯆꯠ ꯅꯠꯇꯕ ꯉꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯅ ꯊꯝꯃꯤꯕ ꯋꯥꯐꯝꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯁꯤ ꯄꯨꯛꯆꯦꯜ ꯀꯗꯥꯏꯐꯥꯎ ꯄꯨꯛꯆꯦꯜꯅ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯁꯤ ꯁꯤꯟꯖꯕꯅꯤ ꯍꯥꯏꯕꯗꯨꯃ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯁꯨꯛ ꯌꯥꯝꯅ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯆꯍꯤ 2 ꯐꯥꯔꯛꯑꯕꯁꯤꯗ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯆꯪꯕ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯎꯆꯦꯛꯇ ꯍꯥꯏꯔꯒ ꯈꯨꯅꯨꯒꯨꯝꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯖꯥꯇꯤ ꯈꯔꯅ ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯀꯥꯟꯗ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯋꯤꯠ ꯂꯦꯖꯤꯁꯂꯦꯇꯔ ꯌꯥꯎꯅ ꯄꯤꯔꯤ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯧꯊꯣꯛꯏꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯒꯁꯤ ꯑꯃꯠꯇ ꯆꯪꯉꯔꯣꯏ ꯈꯣꯠꯂꯔꯣꯏꯒ ꯀꯥꯏꯅ ꯌꯥꯈꯤꯔꯣꯏ ꯀꯥꯏꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯁꯤꯃ ꯍꯟꯗꯣꯛꯄꯤꯔꯀꯥꯟꯗ ꯍꯦꯟꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯃ ꯄꯨꯔꯛꯄ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯄꯨꯟꯕ ꯁꯥꯟꯇꯤꯒꯤ ꯈꯣꯡꯆꯠ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯈꯣꯡꯆꯠ ꯑꯁꯤ ꯂꯥꯛꯂꯤꯕ ꯉꯁꯤ ꯇꯥꯔꯤꯛ 4ꯅꯤ ꯇꯥꯔꯤꯛ 9ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯣꯡꯁꯥꯜꯂꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯆꯠꯄ ꯍꯧꯔꯒꯅꯤ ꯑꯗꯨꯒ ꯃꯇꯝ ꯑꯍꯥꯟꯕ ꯀꯔꯝ ꯀꯥꯟꯗ ꯆꯠꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯄꯥꯎ ꯈꯔ ꯂꯧꯅꯔꯤ ꯄꯥꯎꯗꯨ ꯑꯩꯈꯣꯏꯅ ꯀꯟꯐꯥꯔꯝ ꯑꯣꯏꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯃꯦꯁꯦꯖꯁꯤꯗ ꯄꯤꯖꯔꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯇꯣꯔꯤꯕꯁꯤ ꯆꯠꯂꯀꯥꯟꯗ ꯃꯐꯝꯗꯨꯒꯤ ꯃꯤ ꯎꯅꯔꯀꯥꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯑꯣꯏꯔꯒꯅ ꯄꯥꯡꯒꯜꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯏꯁꯣꯟ ꯇꯤꯎꯁꯟ ꯇꯧꯃꯤꯟꯅꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯒꯅ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯂꯥꯏꯁꯣꯟ ꯇꯤꯎꯁꯟ ꯇꯧꯃꯤꯟꯅꯕ ꯂꯩꯔꯤꯕ ꯃꯐꯝꯗꯨꯒꯤ ꯍꯥꯏꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯣꯟ ꯇꯤꯎꯁꯟ ꯄꯨꯟꯅ ꯄ꯭ꯔꯦ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔꯁꯤ ꯍꯥꯟꯅ ꯆꯍꯤ 1000 ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯁꯥꯟꯇꯤ ꯑꯣꯏꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯑꯗꯨꯒꯨꯝꯂꯕ ꯂꯩꯕꯥꯛꯇꯣ ꯑꯗꯨ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯣꯠꯅꯅꯕꯒꯤ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜꯅꯤ ꯑꯩꯈꯣꯏꯅ ꯆꯠꯆꯈꯤꯗꯣꯔꯤꯁꯦ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯗꯣꯝꯁꯨ ꯑꯗꯣꯝꯒꯤ ꯗꯥꯏꯇꯅꯤ ꯂꯧꯕꯤꯔꯀꯥꯟꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯥꯏꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯕ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯖꯔꯤꯕ ꯑꯩꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕ
ꯑꯗꯨꯒꯨꯝꯂꯕ ꯂꯨꯞ ꯇꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯨꯠ ꯁꯤꯜꯂꯀꯥꯟꯗ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯔꯀꯥꯟꯗ ꯉꯁꯤꯒꯤ ꯄ꯭ꯔꯦꯁꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯎꯅꯖꯕ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯀꯥꯟꯗ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯑꯃꯗꯤ ꯑꯉꯝꯕ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯤ ꯁꯥꯟꯇꯤ ꯄꯨꯔꯛꯄꯗ ꯑꯗꯣꯝꯒꯤ ꯊꯣꯡꯁꯨ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ